aduga business MLA business minister na masing yamakpadagi magi tawgadaba iramdam si khanba wakhaldu tapna tapna mang iramdam sigi maramda khangba amadi nainadaba mapalomda chawrakpa mapalomda leirakpa kanguduna leiba sigi bureaucrat oirakpa leibak sigi minister oirakpa iramdam sigi aduga MLA oirakpa kangu singsina ayambada ngasagi iramdam sigi singpa turen aduga ipa ipugi natki nungsiba amadi culture gi nungsiba iramdam sigi hingadabani haiba wakhaldu tapna tapna mangdaraga magi ai haiba wakhal khalaga business bureaucrat aduga business MLA business minister na masing yamakpadagi magi tawgadaba iramdam si khanba wakhaldu tapna tapna mangdarpana maram oraga ngasigi iramdam sida leba ngakadriba pangadriba adugumba aikoi bureaucrat sing MLA minister singduna mathaudu chapsana properly kathomlo tawdabadagi ngasidi iramdam sida ngasai aikoida mapi mapa leitaba oira hariba lup asina ngasi aikoina hek saphomodagi aikoina digi yelong digi leiminaraba kanglup group mayamgi oiba not the culture ga ipana ipuna thambiramba heritage site sing yokhacharaga aikoi group maselgi marakta thamogi oiba nungi oiba nungsinaba mari sagatlaga ipana ipuna thambiramba apunba manipur saktam adu ngaknaba honajaba adu malup mani Foundation Day sigi mangoina amadi tungoina aikoina khudong thiba nangaba awana tarba singda mateng pangnabagi Foundation Day sigi mari na aikoina blood donation camp aikoigi tongan ba rims ta jenims ta aduga henna paksana private ki sector thabak toriba private hospital singda chat aikoina blood donation ki camp toba aikoi paksana torlai aduga muk aikoina Foundation Day sida aikoigi kanglup group mayam sigi nat amadi culture tongan ba ipane puna thambiramba adugumba makhal mathel gi thorom mayama Foundation Day gi numit asida aikoida yam chauna koida mami thali aduga mathel amoina aikoigi yellow group asigi maraktegi iramdam si tumthin ngana ba hotna ba achoba thodang lobiba miyoi singda aikoina aikoigi tongana tumthil khodol sidam committee magna jam phajana manung mapan khutna yenga matungda aikoina selection taro sahi khudingi aikoina adugumba yellow group tagi adugumba tumthin nganba miyoi da aikoina tumthin khodol bibagi aikoi herikona adum khoi tawraga lai aduga hena aikoina yam pungning changna tangai badana aikoina yam chiksinna tawjaba amakha singi manungda haijaba taragadi aikoina khamina ji iramdam quiz competition amakha aikoina sahi kudingi koi tawe hariba quiz competition si aikoi tongan ba district singda khudamona koi gi pangthokada ba aikoi gi preliminary round trial selection hai tare aduga tawgada ba aikoi gi final round sina that 16 May aduga preliminary round selection trial selection sina 10 May sida tawjigada bani asama si tawgada ba si West Imphal East District Thawal District Kaksing District Bishnupur District Jirbam District hariba singsi masi aikoigi adugumba school college gi mahiroi sindugi makoida phajana wakhallon amadi makoi phajana nainabiriba kangu singdugi trial selection ma hariba district singda megi tang tara sida aikoi pangthok na goida makta aikoi sem sare aduga masdagi khangalaba kangu singdu aikoi Foundation Day gi megi tang tara tuksida final oina aikoi tawjagadabani aduna hariba asigumba aikoina herikona pangthokna ba holzariba quiz competition iramdam khaminasi haiba quiz competition se masida manipur da lebiba school college gi authority sinasu hariba khaminasi iramdam quiz competition asi tangai fadana masi makhoi gi daita amadi tangai fadana masi mai pangna no hono da makhoi so so thadang yawi aduga hariba school college ga thawai yaudaba satra adu khatamak makhoi katang aikoina thadora ganda madu poto tawu matamda herikol amadi leba miyamna pamjariba pandamasi aikoi yawada watkani aduna school college gi leibi bo authority madi oja singi asobo thadang lawu dakar oi habaduni iramdam sigi maramda khangba amadi nainadaba mapalomda chawrakpa mapalamda leirakpa
ꯀꯥꯡꯕꯨꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯕ꯭ꯌꯨꯀ꯭ꯔꯦꯠ ꯑꯣꯏꯔꯛꯄ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄ ꯏꯔꯝꯗꯝꯁꯤꯒꯤ ꯑꯗꯨꯒ MLA ꯑꯣꯏꯔꯛꯄ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯌꯥꯝꯕꯗ ꯉꯁꯥꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯑꯗꯨꯒ ꯏꯄꯥ ꯏꯄꯨꯒꯤ ꯅꯥꯠꯀꯤ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯀꯜꯆꯔꯒꯤ ꯅꯨꯡꯁꯤꯕ ꯏꯔꯝꯗꯝꯁꯤꯒꯤ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯗꯔꯒ ꯃꯥꯒꯤ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯈꯜꯂꯛꯑꯒ ꯕꯤꯖꯤꯅꯦꯁ ꯕ꯭ꯌꯨꯀ꯭ꯔꯦꯠ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ MLA ꯕꯤꯖꯤꯅꯦꯁ ꯃꯤꯅꯤꯁꯇꯔꯅ ꯃꯁꯤꯡ ꯌꯥꯝꯃꯛꯄꯗꯒꯤ ꯃꯥꯒꯤ ꯇꯧꯒꯗꯕ ꯏꯔꯝꯗꯝꯁꯤ ꯈꯟꯕ ꯋꯥꯈꯜꯗꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯗꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯏꯔꯝꯗꯝꯁꯤꯗ ꯂꯩꯕꯥꯛ ꯉꯥꯛꯀꯗꯧꯔꯤꯕ ꯄꯥꯟꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯕ꯭ꯌꯨꯀ꯭ꯔꯦꯠꯁꯤꯡ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯗꯨꯅ ꯃꯊꯧꯗꯨ ꯆꯞ ꯆꯥꯅ ꯄ꯭ꯔꯣꯄꯔꯂꯤ ꯀꯠꯊꯣꯛꯅ ꯇꯧꯗꯕꯗꯒꯤ ꯉꯁꯤꯗꯤ ꯏꯔꯝꯗꯝꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯃꯄꯤ ꯃꯄꯥ ꯂꯩꯇꯕ ꯑꯣꯏꯔꯛꯄ ꯑꯗꯨꯅ ꯆꯤꯡꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯅ ꯑꯁꯤꯒꯨꯝꯕꯒꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥꯁꯤ ꯂꯧꯁꯤꯜꯂꯒ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡꯅ ꯆꯤꯡꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯁꯤꯡꯕꯨ ꯑꯩꯈꯣꯏꯗ ꯐ꯭ꯔꯣꯛꯁꯤ ꯑꯥꯔꯃꯤꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯂꯥꯟꯗꯥꯔꯛꯄꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯃꯥꯡꯗ ꯇꯥꯔꯒ ꯑꯩꯈꯣꯏ ꯊꯣꯛꯑꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯎꯔꯤꯕꯅꯤ ꯃꯁꯤ